Hello, chak charabo. Chaka, amata saachita. Kaidorino. Kaidorage. Wakal nungaitaba malida. Kestode. Adubo ngashidi ay nongonda wahamta haige. Kaidorage hayo. Ay wakal kauthokpa tamo. Kaino haiduba. Ay nangbo nungaina thamma ngamne haiba tajadre. Kaino nang hariba mayamduba. Kaidorage. Yum leitaba ina hingliba punsisibu hingbagi artra thoibro. Kaino nang haridubo hauzik nang yumda leiridudi. Leiribemse. Aigi sebu yum oiramse. Aidi haurupo khangdaba migi sajinse hada matam chupaki hoina lelaga legadaba machade aidi. Kaino nang hariba mayamsiba. Khangde adubu noidi amarongda nuairangane ima baba ki minuksi makhada leiriba noise. Nangiso ima baba animak leiridudi. Lai haiba khakta magairabane aigi maro ba ki minuksi pangdraba bachane aidi. Kaino aduklo na khanzele duba. Aisu apok basa khanglab labagadi aisu nuairangada adubu aigi laibak sidudi tamnamche. Kaino nanga haininglise. Aigi wakal tado. Aigi kari asaiba leibagino natraga aingondagi lapthokningbagira. Nangi asoiba kisu leite. Aisu nangbu tamushina nushi. Adu punamaktu hoirasu. Kaidoraba. Nana ayeng aigi nakta leirom matamda nang soidana wagani. Aigi ima baba moyani leirom labadi macha aina haiba kharadang hoirasu tabiramgadabani. Adubo tarong pansida aigi wa tabigadabamta leitre. Nasiri aigi apokfi kogulliru kike. Wakal henaso khalunoba. Ailai sidi mapokse nangidama kathoklabani. Inaktagi miku amata lapthokibasu yaro. Nangi natungda nami oina ailari parese imana kaure ai thamage. Nangaina leramako ai call back amuk tarakadoni. Se ai thamiko.